Hairang Lairang Channelna mayamgidamakta pujarakliba Phungawari Yenakha Pautabi Thaina Mamangaida Khullamada Nupa Amaga Nupi Amaga Matai Manau Makhoi ani khak yamna nungsinana arai leita tathok tasin taunaduna leirami macha masu amata leitabana ayuk nungthil thabak sururaga numidangda chak nganta chaduna phunga wangma da phamduna mai tiklaga wari saduna hek lelami nongmadi nupa aduna mai tikna magi nupida ngasidi paukhong chanbi sanasi phongba ngambaduna hayeng ayuk sareng kongnasi hairabada nupiduna hoi chanasi haiduna yare nupina nupaduda nang hana challo haiduna nupaduna paukhong chalai pambom mari panba nupa ama nakanda khawon yanba tapna leina jagoi sai mamangda nupa amana harauna tharo oli leibakta karino phonglo nupi adu ngaihak maru lupthaduna wakhal tawi aduga nupada nupa ai phongba ngamdre nang phonglo hairaklabada adudi sareng kongba tare do hairaga nupaduna paukhong adu phongle nakhoini hek tauribadunidana masa mari panba tawotta langkhai hapchille aduga leibadunida pambom mari panba nupana leina jagoi saba haibadi mamangda nupa amana tharo onba haibadi leibakta langdum onbaduni nupiduna hoi chumme adudi aisu ama challage aigisi phongba ngamdrabadi koknareko nupana hoi koknani chalo hainaraga nupiduna pakhong chalai machinjak haliba makai kappa indragana kappa tokpa karino nupaduna aduk laibadubu kaptrengda lasing takpanidana nupina chumme adudi aina hayeng ayuk sareng kongba tari hairaga makhoini ahing adu pothakhre matai manau anina sanakhiba paukhong ngangna sanakiba pumnamaktu Yenakha Pautabi Saijing Polembi Kaubi Lainubi Phatabi aduna Yenakhada lumduna loina takhraboire Lainubi sina khalli asuk phajaba khudongchaba sibu karigi manghangani nupa asigi nupi saraga hayeng ayuk nupi asina sareng leiba chakhringaida aihak sareng ama pusinduna changlage matai manau kaina hange aduga nupa asigi nupi oina matam khara leiminaraga ahing mana tumlingaida mangak metuna hatoklaga I chupke haukranida sariso asumna khallaba matungda Yenakha Paudabido hankre nongale nupi adu nganta hugatlaga kolik wairam imung sit sengba pumnamak loiramlaga mafi maron setinduna kaithelda sareng leiba chatkre mana chakkibaga ikan hekkanadana Yenakha Paudabina imungdugi nupi adu mak saraduna sareng ama pairaga hobe changlakli nupiduna lakpa ubada magi nupana hai nangbu haujikta kaithel kani haiduna kakibadaine thuna halaida nupiduna sem saduna khummi ho ngasido onthokna khudong chakhre kaithel yaudringaida nupi ama sareng yonduna hek leirami aduna kaithel yaudana mangondage dum leiraklaba nupidugi wahaidu thoidokna chingnaba poktana kadai sarengdo ai semlaklage nang chakhumda changlo haiduna nupaduna nupidudagi sarengdo lahauraga semlami sarenga sembadu chakhumda chak thonglibi nupiduda piruraga hauna nap launa thongu hairamlaga nupa adu mapal thoklakpada mangairi atopa magi nupiga machak chap manaba nupi amasu sareng ama pairaga sumangda prap changlakli madu ubada nupaduna ngakraduna hai nangbu sareng leiruraga halaktuna aingonda sareng semhalaga sak thonghobadaine asumna hairakpada nupiduna kari wanoda aidi kaikhendagi halakpada mangairi kana amuk laklagene haiduna saksangda hobe changkhri saksangda chak thongduna leiribi maga masak chap manabi nupi adu ubada changkhribi nupi aduna hairei hai migi chakhumda changduna chak thonglibi nang kanano ikai khangdabi kadaidagino nangbo wasi tabada chakhumduda leiramlibiduna hairei
ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯂꯥꯛꯂꯤꯕꯤ ꯅꯪꯗꯨꯝ ꯀꯅꯥꯅꯣ? ꯉꯛꯆꯔꯦꯗ! ꯑꯌꯨꯛꯁꯤꯗꯕꯨ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅ꯫ ꯍꯥ ꯏꯕꯦꯝꯃ, ꯅꯕꯦꯝꯃꯅꯦ ꯑꯩꯁꯦ ꯅꯕꯦꯝꯃ, ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯌꯨꯝꯕꯤꯔꯦꯝꯕꯤ꯫ ꯏꯁꯝ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯅꯨꯄꯥꯁꯤꯗ ꯌꯨꯝꯕꯥꯟꯗꯨꯅ ꯂꯩꯃꯤꯟꯅꯖꯔꯛꯂꯕ ꯅꯪꯒꯨꯝꯕꯤ ꯀꯣꯏꯆꯠ ꯆꯠꯄꯤ ꯑꯣꯛꯇꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯕ꯭ꯔꯥ? ꯋꯥꯁꯤ ꯇꯥꯕꯗ ꯆꯪꯂꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯅ ꯐ꯭ꯔꯪ ꯁꯧꯒꯠꯈꯤꯗꯨꯅ ꯑꯗꯨꯗꯤ ꯑꯣꯛꯇꯕꯤꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦ, ꯃꯁꯤꯇ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯃꯁꯝ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯕꯨ ꯑꯃꯗꯨꯁꯨ ꯊꯊꯥ ꯌꯥꯗꯦ, ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯁꯝꯕꯨ ꯄꯥꯏꯕꯅꯦ, ꯃꯈꯣꯡꯅꯕꯨ ꯀꯥꯎꯕꯅꯦ ꯏꯃꯨꯡꯗꯨꯗ, ꯑꯅꯤꯗꯨꯅ ꯐꯨꯅꯈꯠꯂꯛꯄꯗꯗꯤ ꯄꯣꯠꯆꯩ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯏꯆꯥꯏ ꯆꯥꯏꯔꯦ꯫ ꯅꯨꯄꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯅ ꯈꯠꯅꯔꯛꯄꯗꯨꯗꯗꯤ ꯀꯅꯥꯗ ꯃꯤꯆꯪ ꯆꯪꯒꯗꯕꯅꯣ? ꯅꯨꯄꯤ ꯃꯁꯦꯜ ꯈꯠꯅꯕꯅꯤ ꯀꯔꯝ ꯍꯥꯏꯅ ꯈꯥꯝꯒꯗꯕꯅꯣ? ꯂꯧꯁꯤꯡ ꯃꯥꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯅ ꯈꯠꯅꯔꯛꯄꯗꯨꯗꯗꯤ ꯀꯅꯥꯗ ꯃꯤꯆꯪ ꯆꯪꯒꯗꯕꯅꯣ? ꯅꯨꯄꯤ ꯃꯁꯦꯜ ꯈꯠꯅꯕꯅꯤꯅ ꯀꯔꯝ ꯍꯥꯏꯅ ꯈꯥꯝꯒꯗꯕꯅꯣ? ꯂꯧꯁꯤꯡ ꯃꯥꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯣꯠꯆꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯧꯅꯗꯦ ꯇꯧꯅꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯂꯔꯦ꯫ ꯈꯠꯅꯕꯒꯤ ꯃꯔꯝ ꯍꯪꯕꯗ ꯅꯨꯄꯤ ꯑꯅꯤꯅ ꯅꯨꯄꯥ ꯃꯨꯟꯅꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯗꯨ ꯋꯥꯌꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅꯔꯛꯄꯗꯨꯗꯗꯤ ꯀꯔꯝꯕꯅ ꯑꯁꯦꯡꯕꯅꯣ ꯀꯔꯝꯕꯅ ꯁꯦꯡꯗꯕꯅꯣ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯁꯥ, ꯅꯈꯣꯏꯒꯤ ꯋꯥꯊꯣꯛꯁꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ, ꯃꯁꯤꯗꯤ ꯃꯤꯒꯤ ꯋꯥꯌꯦꯜ ꯅꯠꯇ꯭ꯔꯦ, ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯋꯥꯊꯣꯛ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯒ ꯏꯅꯤꯡꯊꯧꯕꯨ ꯋꯥꯌꯦꯟꯕꯤꯌꯨ ꯍꯥꯏꯔꯨꯔꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯅꯦ ꯅꯨꯄꯥꯗꯨꯅꯦ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅꯦ ꯃꯌꯥꯝ ꯄꯨꯂꯞ ꯍꯧꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯋꯥꯊꯣꯛ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯔꯕꯗ ꯅꯤꯡꯊꯧꯅ, ꯅꯈꯣꯏꯒꯤꯁꯤꯗꯤ ꯑꯔꯨꯕ ꯋꯥꯌꯦꯜꯅꯤ, ꯂꯥꯏꯅ ꯅꯠꯇꯅ ꯃꯤꯅꯗꯤ ꯋꯥꯌꯦꯟꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯍꯧꯔꯁꯤꯀꯣ꯫ ꯑꯍꯥꯟꯕꯗ ꯏꯐ ꯐꯖꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯁꯤ, ꯂꯥꯏꯒꯤ ꯋꯥꯌꯦꯟꯗꯤ ꯆꯩꯅꯥ ꯄꯥꯟꯕ ꯌꯥꯏ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯌꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯆꯨꯝ ꯑꯔꯥꯟ ꯃꯨꯟꯅ ꯈꯜꯂꯒ ꯑꯔꯥꯟꯕꯗꯨ ꯍꯟꯗꯣꯛꯎ, ꯀꯅꯥ ꯑꯃꯠꯇꯅ ꯆꯩꯔꯥꯛ ꯄꯤꯔꯣꯏ꯫ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ, ꯑꯔꯥꯟꯕ ꯃꯤꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯖꯁꯅꯨ꯫ ꯑꯃꯅ ꯑꯃꯨꯛ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯔ ꯃꯤꯔ ꯑꯔꯥꯟꯕꯗꯣ ꯎꯠ ꯑꯣꯏꯅ ꯃꯥꯡꯖꯈꯤꯁꯅꯨ, ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯅ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯃꯅꯁꯨ ꯏꯍꯟ ꯍꯟꯅꯗ꯭ꯔꯕꯅꯤꯅ ꯂꯥꯏꯒꯤ ꯑꯉꯛꯄ ꯋꯥꯌꯦꯜ ꯆꯠꯊꯔꯁꯤ꯫ ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯎꯇꯣꯡ ꯃꯇꯥꯡ ꯌꯥꯎꯗꯕ ꯑꯃ ꯄꯨꯔꯛꯎ, ꯑꯗꯨꯒ ꯂꯥꯏꯁꯪꯗꯒꯤ ꯑꯃꯥꯏꯕ ꯀꯧꯁꯤꯜꯂꯛꯎ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯔꯕꯗ ꯃꯅꯥꯏꯁꯤꯡꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯕ ꯎꯇꯣꯡ ꯑꯃ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏ ꯂꯣꯏꯁꯪꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ? ꯅꯤꯡꯊꯧꯅ, ꯏꯄꯨ, ꯁꯦ, ꯁꯤꯗ ꯂꯩꯔꯤꯕ ꯎꯇꯣꯡꯁꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯪꯅꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯨꯌꯥꯈꯥꯗ ꯈꯔ ꯀꯠꯄꯤꯔꯨ꯫ ꯅꯤꯡꯊꯧꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯃꯥꯏꯕ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯎꯇꯣꯡ ꯑꯁꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯎꯇꯣꯡ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯌꯦꯜ ꯍꯧꯔꯁꯤ꯫ ꯅꯈꯣꯏ ꯑꯅꯤ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯨ, ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯁꯥ ꯐꯕ ꯑꯅꯤꯗꯪ ꯎꯇꯣꯡꯁꯤꯒꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯂꯦꯞꯄꯨ꯫ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯅꯤ, ꯇꯥꯎ, ꯁꯤꯗ ꯂꯥ ꯂꯥꯇꯣꯟꯗ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯒꯤ ꯎꯇꯣꯡꯅꯤ꯫ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯠꯇꯨꯅ ꯐꯥꯎꯗꯣꯛꯄ ꯉꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ꯫ ꯍꯥꯏꯌꯨ, ꯅꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯍꯥꯟꯅ ꯂꯤꯠꯀꯅꯤ? ꯂꯥꯏꯅ ꯁꯥꯖꯤꯟꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯗꯤ
ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯍꯥꯟꯅ ꯂꯤꯠꯆꯒꯦ꯫" ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨ ꯎꯇꯣꯡ ꯃꯈꯨꯜ ꯑꯗꯨꯗ ꯂꯤꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯑꯗꯨ ꯄꯤꯁꯛ ꯄꯤꯛꯁꯟꯈ꯭ꯔꯒ ꯎꯇꯣꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯑꯉꯛꯄ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯔꯛ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯎꯇꯣꯡ ꯃꯌꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯎꯇꯣꯡ ꯃꯈꯨꯜ ꯑꯅꯤꯗꯨ ꯀꯟꯅ ꯃꯦꯟꯁꯤꯟꯅꯕ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯎꯇꯣꯡ ꯃꯅꯤꯡ ꯃꯃꯥꯡꯗꯨ ꯃꯦꯟꯁꯤꯜꯂꯦ꯫ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯂꯥꯏ ꯅꯨꯄꯤꯗꯨ ꯊꯣꯔꯛꯄ ꯉꯝꯗ꯭ꯔꯦ꯫ ꯐꯅ ꯀꯟꯅ ꯆꯣꯡꯖ ꯂꯥꯎꯖ ꯇꯧꯖꯩ, ꯀꯥꯟꯅꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯎꯇꯣꯡꯗꯨ ꯃꯩ ꯊꯥꯅꯕ ꯍꯥꯏꯔꯕꯗ ꯃꯅꯨꯡꯗ ꯂꯩꯕꯤ ꯂꯥꯏ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯅꯥꯏ ꯑꯩ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯁꯩꯖꯤꯡ ꯄꯣꯂꯤꯕꯤ ꯍꯥꯏꯕ ꯂꯥꯏ ꯅꯨꯄꯤꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯥꯝꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯔꯨꯕꯅꯤ꯫ ꯅꯅꯥꯏ ꯏꯔꯥꯟ ꯉꯥꯛꯄꯤꯌꯨ, ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤ ꯇꯧꯔꯨꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯔꯦ꯫ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ" ꯍꯥꯏꯕꯗꯒꯤ ꯂꯥꯏ ꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯕꯨ ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯈꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯌꯦꯛꯅ ꯇꯤꯟꯈꯪ ꯂꯩꯇꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯔꯣꯟꯕ ꯋꯥ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯈꯛ ꯇꯥꯕ ꯍꯧꯅꯗꯦ꯫ ꯃꯗꯨꯅ ꯑꯐꯕ ꯈꯛ ꯑꯣꯏꯔꯛꯇꯦ꯫ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯇꯥꯔꯨꯕꯤ ꯀꯂꯛ ꯆꯥꯎꯕꯤ ꯂꯥꯏꯅꯨꯕꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗꯣ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫